오자 마이바 아코이디네 사나 루파제 그야 가이도다바니네 넥레스 아빠빠거가제 소망도 망곤다 핵도 탐맘에 하이다래고 나가기 아두부네 나한디네 아이기 넥레스 아빠거도 오자 마이바 산네 따라망아기니고 아두도 내망 핵망바네바 이루자바기네 아용당조이디 넥레스이도 이루자바기 까땅까땅 럭톡바 망곤 마시드로 탐맘바두다네 오자 마이바 랩망망그래바 이기 넥레스 아두나네 아이나네 직답함디 레이버고 아두나 오자 마이바제 미나 하이네이도 레카이지나 하이네이도 아이디 하이너라메 레카이지 아이디 하이버세 아이기 하이버세 레카이지 와와 하이너라메 아두나네 하우직디네 이항항에도 막까지 아두 아이네 타와이제 어떠나 누가이기드레 오자 마이바 뜸바주 짜바주 야데도 항아바 아두나네 오자 마이바나네 아무따 옌비유 아두가네 아이기 뽀 후랄라미바 미도 막콩나 막콩나 마토디엑비오 오자 마이바 에이 또게 지금 뭐라지 니가 타박티고 오자 마이바 아이기 랭에데 까랑가 뭐나데 레카이지고 아두 나기 사나 로보시 너희 레카이 미너디 오이도니 너희 지고 오이도니 오자 마이바 아나코니는 오이도니 오이도니 너희 아칸 미고 마니 오자 이행기고 아무따 문에 옌비유고 시기 북함지드나 아이는 후란다 끼야끼야 파리 신제 시기 북함지드네 고 진짜 뭐 다져봐니 기다려 와 왜는 공항 상황도 고 그래서 실로고 오자 마이바 소이기 발안기부 야중학비유 아무따 옌비유 세문나 또 너기 나会 용기 오령 당배용 아마 유멈 레이고 레이라 레이 오자 마이바 오 아도 아이디 까이쇼 우디에다 시다디야 예배면 마이 지난 건 오이로 나오네 이행 자이네 오자 마이바 고 시기 제네 지로에 파가 좀 되고 좀 너 피아노 빔 레이라 마 레이 오자 마이바 레이 마나 소이 오이람 따래 니 시마이 가들레 샤나가 신나 안날 선을 이니 마나 우라가 못 이지고 예 러우레 마 러우레고 시기 좀 레이가 이래 지나디 후란드라디 아이게 빌딩도 오버다디 마디 해가 전화를 빠가지 후란을 따리네바 이비마 빠예 이비마 후란디 렉도 볼 오양투나 아이게 넥레스 보토로 아빠거도 넥레스 아빠거니 디카나 하이나 원다 하테 아빠거 넥레스 디카나 하이게 베나 아이나 아이리바 아이나 양투나 보토로 오고 아이네 양와 깐는 게 사이디고나 해마 우리 마뚱마뚱 다보도 이랑가디 넥레스 춤 빠고 디카나 하이나 원다 우리 또 아이기디네 넥레스 한 땅아기네나 탐이바 카나 우도데나 카나 누니 넥레스 아빠거 우도데나 카나 우도리바 이비마 양투나 보토로 아이네 나트라디 아이센 깔락도래고 주망다네 딸레 마두다네 마기 다이나 콘비리바이나 이루자 우란데서 다이바다 해마 나라이바고 사브링브레 얘기디 칼라이다다나 이루자바기 앙탕가탕 럭토가 소망 마시드로 탐바두다 낭지나 콘비리바 하 아이나 그런데지 난 미네 부자타디 난 칸기드라 아도 낭나 콘비리바이나 부드라 쌓기봐도 강다바기 아이제 북함다 이행오라가 낭나 라우기 이제 강박이네 라이제 강브라 아두가 낭나 이게 보세 콘비리바 낭아 파맘마도 낭 릭도 henjanbra 낭 뿌브라 콜브라 항아디네 낭 아파바 미호이다디 항아다바 나 북지도 팠다바니네 마이바디 양우리바 지용네 오이마 아이몬다기 해나 떠봉한 번 누피줄래 보이네 아이몬다기 해나네 떠봉한 번 누피래 비야로이바 강브라 헤 릭도부터라 나 북지도 그렇지 해 해마 릭도부터라 니 가요나 밤마고 마시니 나 북도 그렇지 먹게 도야 미치다 콧게다 왜 소마이나 꼴게 도래 릭도 털고리 봐 자야 릭도부터라 자야 이비마 양투나부터라 아이네 나트라디 아이센 깔락도래고 아이센 간바 하이바 미나테 미임다 권산나라가 왕왕바 하이나바 미나테 아마가 아와야 콤떡바 하이바 미나테 낭가 마요 세라는 딸리비 마이 이 보디란 누구란 비바 후지까지 떠보가 그래다고 고디 우라나 비바세 이용오바세 항아바니네 보또 렉 톡비그로 오닝드레 해마 떠보가 드령와 비마 쌍고 없대 얘기 되나 상거 렉 톡비그로 쌍거 싸냐 낭네 아이니 쇼랑바 묵북 따란 비로이 낭 너무 또 쇼랑만 했다봐 이제 마나네 낭낭낭 살래 봐 미기만 보고서 이제 후라다 그냥 싸야 하이와 낭니나 구도업기라 릭기라 사나기라 그리 오자마이바 구독님이 구도업네 구독도 강원도는 망그러봐 아두기 마탁시더니 아. nga랑 당시 오빠도 좀 달랐대봐 누빠지 용다 락디바 저기 마시 와리 능시 와리 얌 누도리고 능시 얌 누도리 하고 이 잔토리 연기고 시디 아마 아니 후마리 A B C D 곡서 레이데 능 누빠세 마세 좋아고 마찬아브라 오자마이바 두기 타는데 찬데 너는 그래 강들 능 누빠도 좋아데 주름 강봐 능 누빠지 좋아하네 어디 타버 인강 잡관 남 이루저랑 뭐니 이루저보다 수호해 우대보고 오자마이바 아두가 시대이다 마사지 나는 파퓐모가 유가 또 톡바 또리 마세 마네 파퓐 값이 봐 이루저바 사리네 봐 이루저바 징해 보고 아디 마세 능 누빠지 반나버 호비야리 빔 능 누빠지 반나버 호비야래 마누 비코리니 마
ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯍꯜꯂꯛꯇꯦ ꯑꯗꯨꯒꯤ ꯑꯣꯏꯔꯖꯥꯠꯂꯣ ꯃꯥ ꯅꯨꯄꯤ ꯀꯣꯏꯔꯤ ꯅꯨꯄꯤꯗꯨꯅ ꯃꯥꯁꯦ ꯁꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯍꯦꯛꯇ ꯐꯗꯤ ꯁꯨꯝꯕ ꯁꯥꯗ ꯃꯥꯁꯦ ꯁꯨꯝꯂꯦ ꯅꯨꯄꯤꯗꯨꯅ ꯃꯥꯁꯦ ꯐꯥꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯉꯥꯏ ꯍꯣꯠꯅꯔꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯗꯁꯥ ꯁꯣꯛꯐꯝ ꯇꯥꯗꯣꯔꯤ ꯅꯪꯁꯦ ꯑꯣꯖꯥ ꯃꯥꯏꯕꯅꯅꯦ ꯈꯔ ꯐꯅꯕ ꯑꯝꯇ ꯌꯦꯡꯁꯤꯟꯕꯤꯌꯣ ꯅꯨꯄꯤꯗꯨꯒ ꯂꯥꯞꯊꯣꯛꯅꯕ ꯌꯥꯅꯕꯅꯦ ꯃꯍꯩꯝꯇ ꯇꯧꯕꯤꯌꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯒꯦ ꯅꯨꯄꯤꯒ ꯁꯦꯠꯇꯣꯛꯅꯍꯟꯒꯦ ꯑꯗꯨ ꯂꯥꯏ ꯅꯣꯏ ꯌꯨꯝꯗ ꯊꯧ ꯃꯆꯥ ꯑꯃ ꯀꯠꯊꯣꯛꯁꯦꯕꯀꯣ ꯑꯗꯨ ꯍꯥꯏꯗꯤ ꯊꯧ ꯃꯆꯥ ꯑꯃ ꯀꯠꯊꯣꯛꯁꯦ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯅꯨꯄꯤꯗꯨꯅ ꯐꯥꯗꯅ ꯁꯨꯝꯗꯅ ꯂꯩꯗꯅ ꯄꯨꯗꯣꯏ ꯈꯨꯗꯣꯟꯕꯤꯗ ꯇꯣꯡꯕ ꯍꯧꯔꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯣ ꯃꯊꯥꯗ ꯁꯅꯥ ꯃꯥꯡꯕꯒꯤ ꯈꯨꯗꯣꯞ ꯃꯥꯡꯕꯒꯤ ꯃꯊꯥ ꯁꯥ ꯂꯩꯔꯤꯉꯩꯁꯤꯗ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯀꯣꯏꯁꯤꯜꯂꯛꯑꯕ ꯍꯥꯏꯁꯦ ꯈꯨꯗꯣꯞꯇꯨꯗꯤ ꯐꯪꯒꯅꯤ ꯈꯨꯗꯣꯞꯇꯣ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯄꯤꯔꯤꯕꯅꯤ ꯀꯔꯤ ꯑꯩꯒꯤ ꯈꯨꯗꯣꯞꯇꯨꯕꯣ ꯃꯁꯤ ꯍꯜꯂꯛꯁꯨ ꯄꯤꯔꯤꯕꯅꯤ ꯑꯗꯨꯗꯨꯅ ꯅꯣꯏ ꯌꯨꯝꯗ ꯊꯧ ꯑꯃ ꯊꯥꯗꯣꯛꯁꯦ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯅꯣꯏꯗ ꯂꯥꯛꯑꯒꯦ ꯊꯧ ꯃꯆꯥ ꯑꯃ ꯀꯠꯊꯣꯛꯁꯦ ꯄꯣꯠ ꯆꯩ ꯀꯔꯤꯝ ꯆꯪꯂꯣꯏ ꯈꯨꯗꯩ ꯑꯉꯧꯕ ꯑꯃ ꯀꯣ ꯑꯗꯒꯤ ꯆꯦꯡ ꯁꯦꯔ ꯑꯅꯤ ꯑꯗꯩ ꯂꯐꯣꯏ ꯂꯐꯥꯡ 3 ꯁꯪꯒꯣꯝ ꯒꯤꯂꯥꯁ ꯐꯖꯕ ꯆꯤꯅꯤ ꯑꯊꯨꯝꯕꯗꯣ ꯒꯤꯂꯥꯁ 2 ꯊꯝꯃꯣ ꯗꯕ꯭ꯂꯨ ꯇꯤꯝꯇꯪ ꯌꯥꯎꯕꯗꯤ ꯌꯥꯏ ꯀꯣ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯑꯩ ꯍꯥꯏꯗꯣꯔꯛꯀꯦ ꯑꯗꯨꯒ ꯊꯧ ꯐꯖꯕ ꯑꯃ ꯀꯠꯊꯣꯛꯁꯤꯕ ꯍꯣꯏ ꯑꯣꯖꯥ ꯐꯤꯂꯝ ꯊꯣꯡꯅ ꯂꯥꯛꯄꯤꯌꯨ ꯑꯩ ꯂꯥꯛꯀꯦ ꯅꯨꯃꯤꯗꯥꯡ ꯅꯪ ꯋꯥꯏꯔꯝ ꯑꯩ ꯂꯥꯛꯀꯦ ꯌꯥꯔꯦ ꯃꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯐꯤꯂꯝ ꯊꯣꯡꯅ ꯂꯥꯛꯄꯤꯌꯨ ꯑꯩ ꯍꯣꯔꯦꯟ ꯉꯟꯇꯥ ꯂꯥꯛꯀꯦ ꯆꯥꯂꯣ ꯅꯪ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯅꯨꯄꯤꯁꯤꯕꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯕꯅꯤꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯒ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯁꯨ ꯑꯣ ꯍꯟꯕꯤꯔꯛꯏꯕ ꯑꯣꯏꯔꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯣ ꯁꯣꯔꯣꯝꯗꯒꯤ ꯋꯥꯔꯤꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏꯁꯤꯅ ꯈꯨꯗꯣꯞꯇ ꯄꯤꯔꯨꯔꯕꯅꯤꯅ ꯍꯔꯥꯎꯔꯝꯃꯅꯤꯅꯦ ꯍꯩꯃꯥ ꯈꯨꯗꯣꯞꯅ ꯀꯔꯤ ꯈꯨꯗꯣꯞ ꯀꯔꯤ ꯑꯩꯒꯤ ꯈꯨꯗꯣꯞꯇꯨꯅ ꯈꯪꯗꯕ꯭ꯔꯣ ꯀꯔꯤ ꯅꯪ ꯑꯌꯨꯛꯇ ꯊꯣꯛꯑꯒ ꯒꯟꯖꯥ ꯊꯛꯆꯜꯂꯨꯔꯕ ꯀꯔꯤ ꯈꯨꯗꯣꯞꯇꯨ ꯍꯨꯔꯥꯜꯂꯒ ꯄꯤꯔꯨꯔꯕꯅꯤꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯒꯥꯒꯥꯅꯣ ꯑꯃꯅꯤꯅꯦ ꯑꯩ ꯅꯨꯄꯤ ꯇꯥꯅꯤꯡꯗꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥ ꯉꯥꯡꯒꯅꯨ ꯈꯨꯗꯣꯞꯇꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎꯀꯣ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ ꯏ ꯁꯥꯎꯍꯜꯂꯛꯀꯅꯨ ꯀꯥꯏ ꯀꯗꯥꯏꯗꯒꯤ ꯈꯨꯗꯣꯞꯅꯣ ꯑꯩꯕꯣ ꯀꯗꯥꯏꯗ ꯄꯨꯗꯧꯔꯤꯒꯦ ꯑꯩꯒꯤ ꯈꯨꯗꯣꯞꯇꯨ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯑꯩ ꯅꯨꯄꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯒꯅꯨ ꯀꯩꯅꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯕ ꯍꯥꯏꯕꯣ? ꯄꯣꯏ ꯊꯥꯖꯤꯜꯂꯛꯑꯗꯤ ꯅꯃꯥꯏꯗ ꯈꯣꯏ ꯄꯣꯛ ꯅꯤꯁꯤꯛꯄ ꯃꯥꯜꯂꯤ ꯉꯝꯃꯅꯤ ꯑꯩ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯑꯇꯣꯝꯕꯤꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯝꯃꯗ꯭ꯔꯣ ꯃꯁꯤ ꯏ ꯀꯥꯔꯛꯇꯅꯕ ꯉꯁꯤ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯑꯩꯅ ꯀꯔꯤ ꯈꯪꯗ꯭ꯔꯤꯕ ꯉꯔꯥꯡ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯅ ꯐꯣꯟ ꯐꯪꯉꯦ ꯑꯣꯞ ꯑꯣ ꯇꯥꯈ꯭ꯔꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯠꯇꯤꯌꯦ ꯑꯇꯣꯝꯕꯤꯗꯨ ꯃꯅꯥꯛꯇ ꯑꯍꯤꯡ ꯂꯩꯔꯨꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯈꯣꯡꯁꯦ ꯁꯦꯛꯑꯒꯅꯦ ꯑꯩꯅ ꯍꯜꯂꯛꯏꯁꯦ ꯒꯥꯔꯤ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯐꯣꯟ ꯐꯪꯉꯦ ꯑꯣꯞ ꯇꯥꯈ꯭ꯔꯦ ꯄꯥꯎ ꯐꯪꯅ ꯐꯪꯗꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏ ꯅꯪꯅ ꯈꯔ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯣ ꯑꯩꯁꯦ ꯂꯣꯏꯅ ꯈꯪꯉꯒ ꯂꯥꯛꯑꯕꯅꯤꯀꯣ ꯍꯧꯖꯤꯛ ꯍꯟꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯑꯩꯅ ꯉꯥꯡꯕꯁꯦ ꯌꯥꯝ ꯊꯥꯖꯗꯕ ꯋꯥꯅꯦꯕ ꯑꯩꯅ ꯉꯥꯡꯕ ꯊꯥꯖꯗ꯭ꯔꯁꯨ ꯉꯔꯥꯡ ꯐꯦꯁꯕꯨꯛ ꯄꯦꯖ ꯍꯩꯄꯥꯔꯤ 360ꯗ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯍꯥꯞꯈ꯭ꯔꯅꯤ ꯅꯪ ꯌꯦꯡꯉꯝꯃꯣꯏꯅꯦ ꯍꯥ ꯑꯗꯨ ꯌꯦꯡꯉꯝꯃꯣꯏꯕ ꯑꯗꯥ ꯑꯩ ꯀꯩꯝ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯑꯩ ꯈꯨꯗꯣꯞꯇꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯁꯤꯅꯤ ꯏꯃꯥꯅ ꯁꯥꯕꯤꯕ ꯈꯨꯗꯣꯞꯅꯦ ꯅꯠꯇꯦ. ꯅꯪꯒꯤ ꯅꯥꯏꯔꯟ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯁꯤꯗꯩꯗ ꯅꯨꯄꯤꯗꯨꯅ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯤꯊꯣꯛꯏꯗꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯈꯨꯗꯣꯞꯅꯣ ꯍꯥꯏꯕ ꯅꯪꯒꯤ ꯑꯩꯒꯤ ꯈꯨꯗꯣꯞꯇꯣ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯠꯇꯦ ꯅꯪ ꯈꯨꯗꯣꯞ ꯍꯥꯏꯁꯤ ꯅꯪꯒꯤ ꯁꯟ ꯃꯉꯥꯒꯤ ꯈꯨꯗꯣꯞ ꯂꯩꯕꯗꯨꯔꯕ ꯑꯩꯅꯦ ꯂꯣꯏ ꯈꯪꯉ ꯂꯥꯛꯑꯕꯅꯤꯀꯣ ꯉꯥꯏꯈꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩ ꯍꯥꯏꯒꯦ ꯉꯔꯥꯡ ꯅꯪ ꯏꯔꯨꯖꯕꯗ ꯕꯥꯠꯔꯨꯝꯗ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯛꯑꯒ ꯊꯝꯃꯝꯃꯦ ꯑꯗꯣ ꯑꯩꯅ ꯒꯣꯗ꯭ꯔꯦꯖ ꯃꯊꯛꯇꯨ ꯊꯥꯡꯒꯠꯂꯒ ꯊꯝꯃꯝꯃꯦ ꯅꯪꯅ ꯅꯃꯤꯠ ꯅꯅꯥꯗꯣ ꯍꯟꯅ ꯆꯨꯝꯅ ꯌꯦꯡꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯩꯗꯣ ꯀꯩꯒꯤꯅꯣꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯑꯩ ꯂꯣꯏ ꯈꯪꯉꯕꯅꯤ ꯑꯁꯦꯡꯕꯩ ꯂꯧꯅꯤꯀꯣ ꯑꯇꯣꯝꯕꯤ ꯏꯪꯉꯦꯍꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯦꯔꯣꯅꯤꯒ ꯁꯥꯗꯕ ꯈꯣꯡꯁꯤꯗ ꯃꯪꯗꯅ ꯇꯧ ꯂꯩꯁꯤꯅ ꯀꯗꯥꯏꯗꯒꯤ ꯃꯪꯕꯅꯣ ꯁꯣꯝꯗ ꯁꯅꯥ ꯃꯥꯡꯈꯤꯕꯒꯤꯅꯦ ꯉꯍꯥꯟ ꯕꯖꯥꯔꯗ ꯆꯠꯄꯗꯅꯦ ꯁꯅꯥ ꯃꯥꯡ ꯇꯥꯍꯧꯗꯅ ꯂꯩꯒꯦ ꯑꯩꯁꯨ ꯀꯔꯤ ꯅꯪꯒꯤ ꯅꯥꯀꯣꯡ ꯁꯅꯥ ꯑꯆꯧꯕꯗꯣ ꯑꯥꯎ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯨꯄꯥꯗꯤ ꯄꯨꯊꯣꯛꯔꯝꯒꯅꯤ ꯅꯪ ꯅꯨꯄꯥꯗꯤ ꯄꯨꯊꯣꯛꯔꯝꯒꯅꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯗ ꯄꯤꯕꯅꯣ ꯅꯨꯄꯥꯗ ꯄꯤꯔꯒꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯊꯥ ꯁꯥꯔ ꯎꯡꯕꯤꯕ꯭ꯔꯣ ꯅꯃꯥꯟꯅ ꯂꯩꯇ ꯁꯥꯟꯅꯕ ꯁꯅꯥꯗꯣ ꯅꯪꯅ ꯑꯃꯨꯛ ꯇꯥꯍꯜꯍꯧꯔꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗꯤ ꯎꯡꯉꯝꯃꯤꯁꯦ ꯅꯪꯒꯤ ꯁꯤꯒꯤ ꯃꯈꯥ ꯂꯩꯀꯥꯏ ꯆꯥꯎꯕꯒꯤ ꯃꯆꯥ ꯅꯨꯄꯥꯗꯨ ꯄꯤꯊꯣꯛꯄꯗꯤ ꯅꯠꯇꯦꯀꯣ ꯅꯪ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯕꯨꯡ ꯑꯩꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯤꯅꯦꯀꯣ ꯇꯥꯍꯧꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩ ꯀꯥꯏꯁꯤꯗ ꯑꯗꯨꯅꯅꯦ ꯄꯥꯕꯨꯡꯗꯤ ꯃꯌꯥꯝꯅꯁꯨ ꯃꯃꯤꯡ ꯆꯠꯇꯅ ꯂꯩꯔꯤꯅꯦ ꯑꯩꯒꯤ ꯁꯅꯥꯗꯣ ꯀꯅꯥꯅ ꯂꯧꯍꯧꯔꯤꯅꯣ ꯀꯅꯥꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯑꯩꯅ ꯑꯗꯨꯕꯨ ꯊꯤꯕꯩꯗꯤ ꯏꯄꯥꯗꯤ ꯂꯥꯏꯅꯦꯗꯅ ꯄꯥꯕꯨꯡꯗꯤ ꯃꯤ ꯂꯣꯏꯅ ꯌꯦꯡꯉꯤꯗꯨꯗꯤ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯑꯣ ꯃꯤꯒꯤ ꯌꯦꯡꯉꯤꯗ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯦ ꯆꯥꯕ ꯄꯨꯛ ꯊꯟꯅꯕ ꯌꯦꯡꯕ ꯑꯩꯅ ꯀꯗꯥꯏꯗ ꯍꯩꯗꯅ ꯁꯅꯥꯒꯩꯗꯤ ꯌꯦꯡꯗꯣꯏꯅꯣ ꯅꯪꯒꯤꯕꯣ ꯑꯩꯗꯤꯅꯦ ꯑꯩ ꯀꯗꯥꯏꯗꯒꯤꯅꯣꯕ ꯑꯩꯅ ꯊꯤꯔꯨꯗꯣꯏꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯁꯅꯥꯗꯣ ꯂꯩꯇ꯭ꯔꯗꯤ ꯅꯪꯒꯤ ꯁꯤꯒꯤ ꯂꯣꯏꯌꯨꯝ ꯑꯗꯨ ꯃꯥ ꯐ꯭ꯔꯦꯟꯁꯀꯤ ꯊꯕꯛ ꯇꯧꯗꯥꯏꯅꯦ ꯇꯧꯕꯅꯤ ꯕꯥꯕꯣ ꯑꯗꯨꯗꯤ ꯈꯕꯔ ꯊꯥꯞꯁꯤ ꯀꯣ ꯍꯣꯏ ꯌꯥꯏꯌꯦ खबर था लाओ खबर था चला ꯁꯤ ꯍꯦꯗꯤꯡ ꯍꯥꯞꯀꯗꯕ ꯄꯥꯎꯅꯤꯅꯅꯦ ꯁꯤꯁꯦ ꯑꯗꯨꯝ ꯌꯥꯍꯜꯂꯁꯤ ꯅꯠꯇ꯭ꯔꯒ ꯀꯩꯀꯩ ꯁꯦꯝꯗꯣꯛꯁꯤꯒꯦ खितंग फजब खितंग खलग अमन तंग हापि ꯋꯥꯍꯩ ꯐꯖꯕ ꯈꯔꯗꯤ ꯊꯥꯁꯤ खितंग ꯍꯥꯏꯗꯤ ꯍꯦꯗꯤꯡ ꯑꯣꯏꯒꯗꯕ ꯄꯥꯎꯅꯤꯅꯀꯣ ꯑꯗꯨꯗꯤ ꯁꯤ ꯂꯩꯔꯦ
시 마야기시 야닝기 섹션로시 샘도시네 레요 난지 하시네 레요 어 뭐 nang le ma tau ya hei pa 어 렌렌 아 그거리 마당이고 da sa cho mom da ni nati noi ki pau che khabar du pau ha ba ju pa kya kya ga logi 어 바바 헤딩 모이나 합거드라 깔럼 꺄 합거드버노 거기 깔럼 마tung 깔럼이 마뚱이나 pesa si loba heading kalam ba kan le ase sumai ta bone ba cover gi front page la hapa gero pau ga ah mayai gi page mari manga da hapa adagi kamaka gi kalam macha mani da hapa do aduga maman jiga khetna bai tare mina hek ugada ba da hapa sino man kitang chawba khang di ya le chini na phai hai ba do am tam di hap du ya de adu pau gi pau si kari pau no pau gi matungina goi gi page hapa page to joy haijara ke ni pau aru bune na chele bi si ma se lo ngom dai sana du mang re bu ngom bo ijan si ge au sana ta ho re sana ta hobo gum gi dine ba ah page mari manga da adagi kalam 9 gum da hapa na ai na pa ma da du na de khabar de thoro bu u bu do ada kan heading hapa front page ta di sana ta hobo gi hapa ya roi ne ba ya na bu do nang thabak to na to nang ya na ba khar chilo ba usa du bi si chao thau ya du yo nang pabung sibu mi gi sana mang ba ba thi ya na le kai si di wa wa lawi da po chai mang ba ba mi gi mung manung gi huran chin thi pabung na loi khang ni da nang ji kai nang ji da phana zo u chu bo mi na mayum da u bu gang tholam da le ta na ta sana sana sa mi na ko matu ma sa mo sana da si ngam da mi Pabung di internet mai ba. ai gi thabak thoram ja ai imung da thok ba ji ai na thi ba ya da phan dre ba nang ngam da nang gi noi gi khabar du da tang de hak na ba to si ni nang bo thi dra ga di 야, 우리 자라 시보 판모이들 자라봐. ai phang ni moi gi khabar da ba ha ba ga nang gi taw do phang da yan yan pabung hap ta ba ya de ara ga na kalam 9 10 la doi da pitak na hap ga head kari di ya roi pik pa ya ba thabak na ti nang mi na ngang ni sung da ta de nang da de ba nang khabar gi ai ka ho ba da moi gi pong na phang mai ba ga du tha du ge makha da na makha da sana ye la ga tha de ba pabung di chana thi wa ga ngam ba le kai gi se ba to ai khoi de gi hen na pabung na to ri du mya mang da tha ba ho na de sa gi da di thi ba du ya de phang de ba nang na san pi khal ga nang tang de ha ba ja kalam macha den hap ke pabung hap ta ba ya de ara ga Kari kalam 9 na tra ga 10 da ya re a ho da ha ba ya re mi na mi na ye 뭐 ndre di 우리 사이 안 하고 하비로 아기도 다 사만 기다는 애이세. ibe ma na ba ji na mi gi koi thi thi ra ga mi gi imung manung gi sana mang ba lau da ga imung de he lau ya jan ba adagi mi na huran ja da ba imung du huran de ta san ba sana nang ding ma ga nang du wa nang kari khang ni ai na nang mi gi phat da mi sim yawi 시가 미아우이세. ai mi gi kari phat da mi sim yawi ha nang ai na dong ni ba ai na dong ni na phagi ma bra nang chor tha na dong na kari lai no ba mo tong gi si ba aru ba lai long chau bi lai khang ba mi u ba ko ba lai ma lai khang ba nang na nang bu chor tha da ha ba ma mi ka de na ba nang ni gi ka ba da ha so ai jin da lau ni lau lau thau gi ni mo da mi gi pot ai mang ba de ma na loi na thi ra ga ma gi na khabar da hap ke hap we ba ai dong da ai Ako, isa maka lau ba na nang gi sana do phang na ba thi ai na thi ni phang ba thi ni 깜깜이네. nang kap ai ba to nang gi sana do phang na ba na i ba to se ya si tong si lo nang gi sana do phang na ba ai to ki ko o le kai sorok te sana ga khun bi bro 아봉 소모를 하라고. o sorok te sana ga khun bi bro kari ko masana do khul le ba di awa man matik sa na pizza ge sana do mai ba kai noi ko na sinabi yo